Asigi Manarega, MG Narega, Mahatma Gandhi National Rural Employment Guarantee Act Sigi Mangan Kiba BJP na mutat kibase masigi nungai taba masungai koi mayam se punna protest tau si haidana soragi mayam ama thokpiraga gram panchayat ki area se degi thokpiraga tawiri base mayam mai nungai jai loina hamra akoi gi kai khumna jariba Christopher Tilakji Tamil Nadu degi ni aduga ngasi sugumba AMG Narega gi program si Bharat pumbada Congress Party na masigi protest thari masi mangan khiba ek asi mangan khiba atopa maming hong khiba masiga mari leina Christopher Tilakji su mafam Manipur gi mafam kudi mutasatuna yawi bidam thagachai loina nei kai khumna jariba Block Congress Committee gi President ai gi che mem cha devi ai nei kai khumna jari amasung block ki lebi mem punamak kai khumna jari ek MLA ai gi Tamo Surchandra kai khumna jari loina Lekai sigi haji Maulvi Maulana haji munci adagi mayam lekai sigi maibel khwai puna bak salam galoina na lekai khumna jari yam nuai ngasi aikoina pulibasi Manipur ji am ware India ji am na ware Modi lenga ki makhada Amit Shah Modi gi lenga ki makhada BJP lenga ki makhada mayam lai raba parja singa phangamba hak mayam singa do mahan gre AMG Narega haibasi Kungrang Singi Gram Panchayat ki area sida piramba hak mayam singa se manghale maramaduna masi maming honggi bada natana Mahatma Gandhi gi maming lokhopada natana masigi hongdokhi basina parja singa hana piramba legal guarantee haidana karigumba job card holder singsina 15 days work demand tawa haibadi thabak sujarage haidana Gram Panchayat ki Pradhan Jila member mayam jingsina 15 days hoki manungda work demand to matam da thabak si pigidam le government madu 100 days haidana sahi amada sahi thabak numit chamani thabak pigidaba se masi anau bo homdurai bo maming sidadi yaudaba madigi hakado pidaba maramdi karigumba Gram Panchayat ki mayam singna 15 days demand to matam da thabak se pidragadi aikoina court ta chalaga demand to yae thabak pibidre hai adu hongdoi basinadi madugi hak adu leitre aiguma thabak pidrasu court ta chatpasu yararoi aikoi hak leitre aduna hongdoi base matam khana chana maga man kibasu yai maram asinadi aikoina MG Narega se masi mipung khudi makna masi hongba yaroi masi hanagi si hanjalange da bani haidana leader mayamna bharat ki state khudi makta satna tawbasida ngasi chora da su aikoina tawjariba protest se asi masi da magni loina masida piriba si haktuma lokhokre den adagi leiba mayam akoi gi funding se paisa pirakpa se masi center na pirakpa si hana chamada 90% piba state na 10% puthokpune ba aujiki center na 60% khak pirani haiba den adu targadi lai raba state singdadi 40% do puthokpa ngamaroi aduradi hairiba anauba AMG Narega gi mahut siliba thabak se masi tauhiba ngamdaba yaeba pangthorpa ngamdaba yaeba maramaduna hana piriba center na anamba puthokpa aduga job card holder singna maduda paikhaliba matamduda sarkar na thabak piratragadi court chalaga complaint tawa yaba asugumba hak mayam singdu mahan khibase yaningde rena dagi amuk state government se masi important oirataba direct center na control tokselakwa state government gi mathau yamna taraktaba masi Narega gi AMG Narega gi hongdokriba ek anoba ma BBG Ramji hana hairibse masi gi ek sidadi anoba laiba ek sidadi hanagi adugumba aikoi parjam yamda phangiba haksinse manghalakpase aduni aikoi na ngasi tawyaribase maramaduna masi gi leiga gase leiba makhai aikoi miyam gilai ro parja singi kanaba phangbi mayam singado phangba ngamaroi ina kunba company achauba tawwa adagi millionaire mayam singsigi oina support tawre lai ro parja singna phangiba mayam singado tamna sum manghalakpa sigi nuai tabse aikoina masigi protest se tawjaribane aduna masi MG Narega Mahatma Gandhi gi maming lokokpa yaningde
adagi ekoi hana phangiba facility me amangal lakpasi yaningde haibagi kholau sini ekoina laujari ba kholau Congress party ga laujari ba kholau se miyam gi kholau duni matamamada Pradhan Mantri Manmohan gi Congress party gi leader Sonia Gandhi ji mokoina puthom be ekse yamna lairaba parja singde yamna phaba karigumba covid leiba matamda adagi irang violence sokko matamda yumdong khurimakta ngasi magi narega gi MG narega gi kudong chabase irang leiraba yumda dum paisa changi paisa khara chu kanai adugi mayam singse masi achau ba irang lakpa adagi covid ki matamda yamna kana khare adu hujikti madu leirataba yai madugi x leise yaudre aduna ne khona ngasi tawjari be se madum aduna Congress party na sanction jari ba kongjang jida miyam je support tawiu mateng pangbiu aibasi soragi gram panchayat ki area da leiba miyam siksida khona thamjabani loina na ngasi di awaba sigi mathakta awaba mamdum BJP lenga sigi makha dai khoi lai ngasi shanti leite adagi tongan bai sida mayamna relief camp da IDP singa leiri ngasi shanti leiba ngamde amasung waraba praja mayam sikse masigi senmit loan sen thungi phibam phatre development program paikatre masigi lengak se leiba makhaidi aikhoi wabana sum noma gi waba se hengalani adi mathakta aikhoi se amaga khanaba community amaga masigi khananaba adagi hatred amaga nuksinadaba mayam se thohanba Congress party dadi madugi wakhal lejade aikhoi di India se Congress na semakpani haina lejari bani adagi community khudimak se tongan ba dharma tongan ba religion tongan ba mafam jaga leiba mayam singse masi aikoi nuksina na Congress party na poraktana semdana leiba hingbanga mi base Congress ki ideology Congress na khanbo wakhanduni ngasi di khenaba mayam ama leirabasu tongan ba dharma Christian Musliman Sinau Singh Hindu adagi Buddhist mayam ama Manipur ga sapale rasu aikoi si nuksina na leibase masini khenaba mayam singi marakta punna leiminaba hingminaba arai leita wakhan amaga magi khenaba leitaba mazu magi thokpa chakhonaraba imung manung macha masu semnana adai amasu imung manung amaga nuksina magi macha masu semnana lai lesu tamnana sarkar ama leiraga tawgodaba se mana Hindu ni mana Muslimani aduna masigi khenaba mayam singsi tawri ngaida aikoi si chakhotpa ngamdre isa semba lei ngamdre adagi development taw ngamdre shanti porpa ngamdre aduna ni ngasi Congress party na unity in diversity khenaba mayam sigi marakta aikoi si amatani aikoi na shanti sagana minagadamne leiba ga se aikoi na ngangmi nagadamani haibagi wakhalon sida hauratiba naharol singi thabak piba haibase masi anauba sarkar Congress ki sarkar laba matamda soidana piba ngamgani amaga nuksina base soidana ngamgani haibagi thajabatuni masi aikoi na changchaliba khongjangse maramaduna kakchingi soragi leibiba mayam singsina aikoi na khanjariba wakhalon singse taseng na miyam gi damakta khanjaribani aduna tunga lakadaba thabak thorom kayada block Congress committee District Congress Committee amadi leiba mayam singsiga aikoi se faunare hairaganda aikoi mathangdani afaba sarkar ama laknana ba koi honaminasi aikoi nuksina thabak tawminasi kanana panganno kanana maitaino kanana singimino adagi kanana duno khena base amata leitana aikoi si nuksina thabak tawminasi haibasi aikoi gi ideology ni aikoi gi pandam ni aikoi gi secular oiba aikoi gi adugumba amata ngairba khulai ni Congress party ge aduna Congress ki sarkar leiraba matamda Manipur da shanti porakani Manipur da sakho thorang porakani naha sing thabak piba ngamgani pochegi mamal hantarkani mipum kurimak nuksina na leiba ngamgani haibasi ge asset pathajabani ekhoina changjin jarai base masida miyam hubna support tawbiu haiduna haijaba golwena matang asida tehun jari jai Manipur